ꯗꯒꯤ ꯑꯩꯈꯣꯏ ꯂꯝꯊꯥꯐꯝꯗꯒꯤ ꯌꯥꯎꯕꯤꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯃꯔꯛꯇꯒꯤ ꯑꯗꯨꯝ ꯌꯥꯎꯁꯟꯕꯤꯔꯛꯑꯕ꯭ꯔꯥ? ꯃꯔꯛꯇꯒꯤ ꯌꯥꯎꯖꯔꯛꯑꯦ. ꯃꯔꯛꯇ ꯌꯥꯎꯔꯛꯑꯦꯕꯀꯣ. ꯑꯗꯣ ꯉꯁꯤꯒꯤ ꯈꯣꯡꯆꯠꯁꯤꯗ ꯌꯥꯎꯕ ꯃꯇꯝꯗ ꯀꯔꯤ ꯐꯥꯎꯕꯤ? ꯀꯩ ꯍꯥꯏꯅꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯨ ꯐꯥꯎꯋꯦ ꯑꯗꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯨ ꯐꯥꯎꯋꯦ. ꯑꯗꯨꯃꯥꯏ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯈꯣꯡꯆꯠ ꯃꯌꯥꯝ ꯌꯥꯎꯕꯤꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ. ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯃꯌꯥꯝ ꯑꯃ ꯆꯠꯈ꯭ꯔꯦ. ꯑꯗꯣ ꯃꯌꯥꯝꯁꯤꯒꯤ ꯈꯣꯡꯆꯠꯁꯤꯗ ꯉꯁꯤꯒꯤ ꯈꯣꯡꯆꯠꯁꯤꯒ ꯊꯃꯣꯏꯗ ꯐꯥꯎꯕ ꯈꯦꯠꯅꯕꯒꯨꯝꯕꯗꯤ ꯂꯩꯕꯤꯕ꯭ꯔꯥ? ꯂꯩ. ꯈꯦꯠꯅꯕ ꯌꯥꯝ ꯂꯩꯌꯦ. ꯁꯤꯒꯤꯁꯨ ꯃꯤꯡ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ. ꯑꯩꯒꯤ ꯃꯤꯡ ꯒꯨꯅꯤꯇꯥ, ꯑꯩꯁꯨ ꯀꯛꯆꯤꯡ ꯇꯦꯖꯄꯨꯔꯗꯩꯅꯦ. ꯑꯗꯣ ꯈꯦꯠꯅꯕꯗꯣ ꯍꯥꯏꯕꯤꯌꯨ. ꯈꯦꯠꯅꯕꯁꯦ ꯀꯩ ꯍꯥꯏ ꯍꯥꯟꯅ ꯌꯥꯎꯈꯤꯕꯗꯨꯒꯤ ꯑꯩꯉꯣꯟꯗ ꯐꯥꯎꯕꯗꯨꯒ ꯑꯗꯨꯝ ꯉꯁꯤꯒꯤ ꯈꯣꯡꯆꯠꯁꯤꯒꯤ ꯐꯥꯎꯕꯗꯨꯒ. ꯉꯁꯤꯒꯤꯅ ꯍꯦꯜꯂꯦ. ꯁꯨꯝꯗꯤ ꯍꯦꯜꯂꯦꯗꯤ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯁꯨꯝ ꯌꯦꯡꯉꯀꯥꯟꯗ ꯌꯥꯝꯅ ꯆꯤꯡꯃꯤ ꯇꯝꯃꯤ ꯌꯥꯝ ꯅꯨꯡꯁꯤꯅꯕꯒꯤ ꯇꯥꯏꯞꯇꯀꯣ. ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯗ ꯄꯨꯜꯂꯒ ꯃꯌꯥꯝ ꯂꯥꯛꯄꯁꯦ ꯏꯃꯤꯠꯃꯛꯅꯁꯨ ꯎꯍꯧꯋꯦ. ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ. ꯁꯨꯃꯥꯏꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒ ꯄꯨꯟꯅꯁꯨ ꯐꯝꯃꯤꯟꯅꯔꯒ ꯃꯣꯏꯅ ꯋꯥꯔꯤꯁꯦ ꯇꯥꯃꯤꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ. ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯁꯤꯗꯁꯨ ꯊꯣꯛꯅꯔꯛꯑꯦ. ꯃꯐꯝ ꯆꯟꯗꯕꯩꯅꯤ ꯈꯪꯗꯦꯀꯣ. ꯑꯗꯩ ꯃꯇꯝꯁꯤꯁꯨ ꯁꯥꯖꯜꯂꯛꯄꯒ. ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦ. ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯨꯠꯁꯤꯡꯁꯤꯗꯁꯨ ꯀꯩꯀꯩ ꯋꯥꯍꯩꯗꯤ ꯊꯝꯕꯤꯅꯤꯡꯉꯤ? ꯑꯩꯈꯣꯏ ꯋꯥꯈꯜ ꯄꯨꯛꯆꯦꯜ ꯑꯝꯇ ꯏꯔꯥꯡꯁꯤꯗ ꯍꯥꯏꯔꯒꯗꯤꯅꯦ ꯑꯩꯈꯣꯏꯁꯦ ꯋꯥꯈꯜ ꯍꯣꯡꯗꯕ, ꯏꯃꯥ ꯂꯩꯕꯥꯛꯁꯤꯕꯨ ꯀꯟꯅꯤꯡꯉꯥꯏ ꯍꯣꯠꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯗ ꯁꯤꯗꯤ ꯊꯝꯅꯤꯡꯉꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯣꯄꯔ ꯒꯣꯔꯃꯦꯟ ꯑꯃꯁꯨ ꯂꯩꯇꯕꯅꯤꯅ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯂꯤꯁꯤꯡ ꯑꯣꯏꯔꯀꯥꯟꯗ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯂꯥꯛꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯔꯥꯡꯁꯦ ꯂꯣꯏꯁꯤꯟꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ. ꯂꯥꯟꯁꯤꯗꯤ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯦ. ꯑꯗꯨꯕꯨ ꯅꯠꯇꯦ, ꯄ꯭ꯔꯣꯄꯔ ꯒꯣꯔꯃꯦꯟ ꯑꯃ ꯂꯥꯛꯍꯟꯅꯤꯡꯕ꯭ꯔꯥ ꯂꯥꯛꯍꯟꯅꯤꯡꯗꯕ꯭ꯔꯥ? ꯂꯥꯛꯍꯟꯅꯤꯡꯉꯦ ꯑꯗꯨꯃꯗꯤ. ꯐꯔꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯄ꯭ꯔꯣꯄꯔ ꯒꯣꯔꯃꯦꯟ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯑꯝꯇꯪ ꯋꯥꯇꯦꯝꯃꯒ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯂꯝꯗꯝ ꯑꯃ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯉꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯤꯒꯤ ꯑꯄꯨꯟꯕ ꯂꯦꯡꯖꯦꯟꯅ ꯁꯥꯒꯠꯂꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯏꯪ ꯆꯤꯛꯄ ꯁꯥꯟꯇꯤ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯏꯟꯁꯥꯏꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ. ꯃꯌꯥꯝ ꯄꯨꯟꯅ ꯊꯧꯅꯤꯃꯤꯟꯅꯔꯒ ꯑꯄꯨꯟꯕ ꯏꯪ ꯆꯤꯛꯄ ꯂꯝꯗꯝ ꯑꯃ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯄꯨꯝꯅꯃꯛꯅ ꯏꯁꯣꯔꯕꯨ ꯊꯧꯅꯤꯃꯤꯟꯅꯁꯤ ꯍꯥꯏꯖꯅ ꯊꯝꯖꯔꯤ.